Good morning. Ngasigi video hapetang yeminaraseko. Ado katang ngan lon harapane ngoda ngan base ngambradi yengeko. Aisu thabak nga ayuk ki katang loishalaga toropani na kita heta thiengi nipan makai ta tagiba. Adu ngan bangam ngam khalakpradi yenge. Do hamada card message yeminarase. Aduga ngasi se akogi Saturday numit ko purple or black machu gumba kai gumba use to bibe ko haidi make machu ne amu bane ko thangja numit se adagi mang da sum hai gi do ina haidi salt water gumba iru jabada sinaba white te thopada sinaba adagi akogi karpur gumba kai gumba mai thadok pa se atai matam na ngam dra ko Saturday numit tai thado ba sisina khoi ko haidi imung da negativity leiba adagi money blockages leiba ko pa su gumba mai am se ngak thok pa oigane ba ko ado money blockage ki oragana ngasai karpur du da long amaga hapchalaga dumaina do ahambada khoigi card ki message hapitang yeminarase ko card om batang so ase sei 1 2 and 3 ko ama ani ahum ko side ama khanbirase ahamba khanba ko kitang mafam change to wa ma hai tare ko mafam change to ba haraga tinga si gona sum aina leidi ba jaga du dagi tholaga khara peaceful oi mafam gum da chatpi ba hai tare ko sum aina leidi ba mafam du da haidi sum leina ko nuai te negativity yam chele samna ha be isau lang na kai hara sine yum da ataraga di kitang thokpira aga haidi kadai da no ma hai tare ko haidi kitang ai mind do relax oina bani khangde natraga haidi pura haidi wakhan je shanti phangna bani khande khidang chathok piba mayam phai ko ngasi gi oina haraga di ko ani shuba sina kai hai gen aingonda hai tare ko thaba inkhang natraga haidi mi oiro sum mayam lakpa yai ba khambra ado khitang haina singna khanbi ba pot lakpa matam da haina singna khanba hai tare kaino ma aingonda ngasi lakpa matam da haidi tap long logo no ba khitang khanda bira kaino na khallaga adu matung lobi ba ko ahum suba se apogi demu na ha thoya ko kitang wakhan gumba katang ko haidi ngasi se haidi low gumba chat kani ko haidi emotionally down chat pa ko pa maina ko ado sum chat to matam sida ko emotionally down chat pa na haraga di sum nuai ta baga le raga di dum mingon da kai da hai tar ko sum share to thok da kai ba kem ta leite ko ai haidi nang na thajaba mi gumba da wari sum liyo ba nangi nuai ta do haidi wari se li thoga di kitang di yangi da na ko khoina sum keno tora thamjan do bode adu na kitang adu maina to biba ma aduga amana timing afaba se ko ayuki pung 3:9 dagina 9:30 phawum lere adagi muk 13:38 dagina pung 3:43 phawum lere ko 13:38 dagi ko 13:38 dagina 3:43 phawum lere adagi 5:13 dagina 3:43 phawum lere adagi 9:13 dagina pung 13:38 phawum lere ko ado nongalamdai heyeng haragna pung 3:3 taina 5:50 phawba ma lere ko sisina akogi afaba timing asi gi oina ko ado aina exam ki kai di aina haidi ira goina hapkhrimne ko haidi video semba to di kanu tawdram nina timing tu danga Facebook ta su YouTube ta su ina hapkhibane ba post oina haidi sigi manung dagi sinena sibo manung da thokbi ba yaga ne na ko adumaina oina share to tor ke ko no ma walingai da adu ne du sida lere ko ngasigi akogi card ki message me thank you